ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯕꯦꯟꯒꯤ ꯀꯣꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯁꯨ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯎꯖꯥꯎ ꯑꯃꯅ ꯅꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯌꯥꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯀꯣꯕꯤ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯅꯤꯡꯂꯕꯁꯨ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯀꯣꯕꯤ ꯈꯛꯇꯃꯛ ꯊꯥꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯃꯦꯝꯆꯥꯍꯣꯏꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯈꯔꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯩꯁా ꯆꯥꯡ ナꯏꯅ ꯄꯤꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯩꯁꯥ ꯆꯥꯡ ꯅꯥꯏꯅ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤꯕꯗꯨꯕꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ, ꯍꯅꯨꯕꯥ, ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯄꯤꯔꯛꯇꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯄꯤꯌꯨ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯏꯟꯗꯨꯅ ꯇꯥꯜꯂꯛꯂꯤꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ, ꯍꯅꯨꯕꯤ, ꯅꯪꯁꯤ ꯌꯥꯝ ꯋꯥꯔꯦꯀꯣ? ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯒꯅꯤ꯫ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯆꯥꯡꯌꯦꯡꯗꯅꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯍꯅꯨꯕꯤ ꯑꯗු ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯍꯅꯨꯕꯥ, ꯅꯪ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ꯫ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯍꯥꯏꯒꯅꯨ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯃꯨꯛ ꯂꯩꯇꯤꯌꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯇꯜ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯜ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄ ꯃꯅꯥꯏꯁꯤꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ, ꯈꯔ ꯑꯃꯅ ꯋꯥꯅ ꯄꯥꯜꯂꯤ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯍꯌꯦꯡꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯒꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯇꯨꯡ ꯏꯟꯕ ꯁꯒꯣꯜ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯒꯦ? ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯀꯅꯥꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯏꯊꯟꯗ ꯃꯤꯆꯝ ꯑꯃꯒꯨꯝ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯒꯦ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯃꯗꯤ ꯑꯩꯅ ꯇꯣꯡꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯃꯌꯥꯝ ꯊꯝꯕꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯒꯣꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯩ ꯀꯌꯥ ꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯈꯛ ꯏꯃꯝꯃꯝꯅ ꯂꯩꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯁꯤꯅ ꯏꯃꯝꯃꯝꯅ ꯂꯩꯔꯤꯕꯁꯤꯕꯣ?
ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯩ ꯑꯃꯨꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯨꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ "ꯃꯝꯒ ꯃꯝꯕꯅꯦ, ꯀꯅꯥꯅꯣ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ "ꯏꯕꯦꯟ, ꯑꯩꯍꯥꯛ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯌꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯅꯝꯗꯨ ꯂꯧꯊꯣꯛꯂꯒ ꯆꯨꯈꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯁꯝꯕꯜ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯁꯨ ꯅꯨꯄꯥ, ꯁꯦ ꯁꯤꯗ ꯐꯝꯃꯨ. ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯋꯥꯔꯝꯂꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩ ꯊꯥꯜꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯃꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯔꯝꯗꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ "ꯏꯕꯦꯟ, ꯅꯁꯨ ꯅꯀꯣꯏꯅ ꯂꯥꯛꯄꯗ ꯏꯃꯨꯡ ꯈꯨꯗꯤꯡ ꯃꯩ ꯂꯣꯏꯅ ꯊꯥꯜꯍꯧꯏ꯫ ꯑꯗꯨꯒ ꯏꯕꯦꯟꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯛꯇꯃꯛ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯟ, ꯉꯁꯤꯁꯤꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯕꯒꯦ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯁꯨ ꯅꯨꯄꯥ, ꯏꯕꯦꯟꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯩ꯫ ꯅꯗꯧꯁꯨ ꯃꯈꯣꯡ ꯆꯠꯄ ꯌꯥꯗꯗꯅ ꯐꯅ ꯀꯨꯏꯔꯦ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯏꯕꯦꯟꯅ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁా ꯈꯔꯗꯨꯅ ꯏꯃꯨꯡ ꯄꯨꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯕꯤꯗꯦ꯫ ꯏꯕꯦꯟꯒꯤ ꯄꯨꯟꯗꯣꯟ ꯃꯆꯥ ꯑꯃꯈꯛ ꯂꯩ꯫ ꯀꯦꯔꯣꯁꯤꯟ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯊꯥꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯩꯅꯝ ꯑꯁꯤꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯔꯤꯕꯁꯤꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯁꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯏꯁꯨ ꯅꯨꯄꯥ, ꯏꯕꯦꯟꯒꯤꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯂꯩꯇꯦ꯫ ꯇꯜ ꯑꯅꯤꯈꯛꯇꯤ ꯂꯩ꯫ ꯏꯕꯦꯟꯅ ꯍꯤꯡꯈꯣꯜꯗ ꯊꯥꯕ ꯀꯣꯕꯤ ꯑꯃꯈꯛ ꯍꯦꯛꯇꯨꯅ ꯆꯝꯐꯨꯠ ꯐꯨꯠꯂꯤ꯫ ꯇꯜ ꯑꯁꯤꯒ ꯆꯝꯐꯨꯠꯁꯤꯒ ꯏꯁꯨꯅ ꯆꯥꯔꯣꯀꯣ꯫ ꯅꯗꯧꯒ ꯅꯕꯦꯟꯒꯗꯤ ꯉꯁꯤꯒꯤꯗꯤ ꯆꯥꯔꯔꯣꯏꯒꯦ." ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯜ ꯑꯗꯨꯒ ꯀꯣꯕꯤ ꯆꯝꯐꯨꯠ ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯜ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯀꯣꯕꯤ ꯆꯝꯐꯨꯠ ꯑꯗꯨꯒ ꯆꯥꯔꯝꯃꯤ꯫ ꯀꯣꯕꯤ ꯆꯝꯐꯨꯠ ꯑꯗꯨ ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯏꯕꯦꯟ, ꯏꯕꯦꯟꯒꯤ ꯀꯣꯕꯤ ꯆꯝꯐꯨꯠꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯏꯕꯦꯟ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯗꯣ ꯑꯁꯤꯒꯨꯝꯕ ꯀꯣꯕꯤꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯀꯣꯕꯤꯁꯤ ꯀꯠꯂꯕꯗꯤ ꯌꯥꯝ ꯍꯔꯥꯎꯒꯅꯤ." "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯗꯨ ꯀꯣꯕꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ? ꯍꯣꯏ, ꯏꯕꯦꯟ ꯍꯌꯦꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯣꯕꯤ ꯈꯔ ꯊꯤꯜꯂꯨꯒꯦ." ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯊꯣꯡꯁꯪꯕꯗ ꯍꯅꯨꯕꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ, ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯊꯣꯡꯁꯪꯕ ꯑꯗꯨꯁꯨ ꯍꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯅꯨꯕꯤ ꯑꯗꯨ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯤꯡꯈꯣꯜꯗꯒꯤ ꯐꯖ ꯀꯣꯕꯤ ꯈꯔ ꯍꯦꯛꯇꯨꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ナꯛꯇ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯅꯤꯡꯊꯧꯒꯤ ナꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ナꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯄꯣꯊꯥ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯕꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡꯁꯪꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ナꯛꯇ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ "ꯏꯅꯤꯡꯊꯧ, ꯅꯅꯥ ꯑꯩꯍꯥꯛꯁꯦ ꯏꯅꯤꯡꯊꯧꯗ ꯄꯤꯖꯅꯤꯡꯗꯨꯅ ꯀꯣꯕꯤ ꯑꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯂꯥꯛꯆꯔꯤꯕꯅꯤ꯫
ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ "ꯍꯩ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯕꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯨ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯍꯟꯅꯨꯕꯤ ꯑꯗꯨ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯅꯨꯕꯤꯗ "ꯏꯕꯦꯟ, ꯏꯕꯦꯟꯅ ꯑꯩꯒꯤꯗꯃꯛꯇ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯨꯕꯤꯔꯛꯄꯒꯤ ꯑꯩꯅꯁꯨ ꯏꯕꯦꯟꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯖꯒꯦ꯫ ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯌꯨꯝ ꯍꯦꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯏꯕꯦꯟꯅ ꯍꯥꯡꯗꯣꯛꯄꯤꯒꯅꯨ"꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯈꯨꯗꯣꯜ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ"꯫ "ꯏꯕꯦꯟ, ꯑꯩꯅ ꯏꯕꯦꯟꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯖꯔꯤꯕꯅꯤ꯫ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯗꯨꯅ ꯌꯨꯝꯗ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯟꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯍꯟꯅꯨꯕꯤ ꯑꯗꯨꯗ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯗ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯍꯟꯅꯨꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯥꯎ ꯑꯗꯨ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ꯫ "ꯍꯅꯨꯕꯥ, ꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤꯅꯦ"꯫ "ꯍꯣꯏꯅꯦ ꯍꯅꯨꯕꯤ, ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯂ ꯃꯥꯜꯂꯦ"꯫ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ "ꯍꯅꯨꯕꯥ, ꯏꯅꯤꯡꯊꯧꯗꯨ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯁꯅꯥꯁꯤꯡꯁꯦ ꯄꯤꯕꯤꯔꯛꯂꯤꯕꯅꯤꯅꯦ"꯫ "ꯍꯅꯨꯕꯤ, ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯅꯤꯡꯊꯧꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕ ꯌꯥꯗꯦꯀꯣ"꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯇꯜ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨꯅ ꯃꯤ ꯀꯌా ꯅꯦꯛꯇꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯆꯥꯎꯕꯅ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯍꯟꯅꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯦꯟ, ꯏꯕꯦꯟꯗꯤ ꯌꯥꯝ ꯐꯖꯕ ꯌꯨꯝꯒ ꯁꯥꯔꯗꯅ ꯁꯅꯥ ꯂꯤꯛꯀꯣꯟꯒ ꯁꯤꯔꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦ꯫ ꯏꯕꯦꯟ, ꯑꯩꯁꯨ ꯏꯕꯦꯟꯒꯨꯝꯅ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯖꯒꯦ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯝꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ"꯫ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯃꯕꯨꯛꯇ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯁꯨꯝꯗꯧꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯨ ꯀꯣꯕꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯕꯤ ꯑꯗꯨ ꯆꯠꯇꯨꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯨꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯕꯤ ꯄꯤꯕꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯤꯚꯝ ꯑꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ"꯫ ꯆꯥꯎꯕꯅ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯁꯟ ꯃꯌꯥꯝ ꯂꯣꯏꯕꯗꯨꯗꯒꯤ ꯁꯟꯕꯤ 5 ꯄꯤꯔꯨꯒꯦ, ꯁꯟꯕꯤ 5 ꯑꯗꯨ ꯄꯤꯔꯕꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯁꯟꯕꯤ 5 ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯄꯤꯅꯤꯡꯗꯨꯅ ꯑꯩꯅ ꯂꯣꯏꯖꯕ ꯁꯟꯕꯤ 5 ꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯧꯁꯤꯟꯕꯤꯌꯨ"꯫ "ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯨꯅ ꯅꯪꯒꯤ ꯁꯟꯕꯤ 5 ꯄꯣꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯁꯟꯕꯤ 5 ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ"꯫ ꯅꯤꯡꯊꯧꯅ ꯁꯟꯕꯤꯁꯤꯡ ꯑꯗꯨ ꯃꯅꯥꯏꯁꯤꯡꯗ ꯁꯪꯒꯣꯟꯗ ꯊꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯁꯟꯕꯤ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯂꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯅꯨꯕꯤ ꯑꯗꯨꯗꯗꯤ ꯀꯣꯕꯤ ꯄꯤꯈꯤꯕꯒꯤ ꯁꯅꯥ ꯄꯤꯔꯛꯏ ꯍꯥꯏꯈꯤꯕꯅꯤꯅ ꯃꯥꯒꯤꯁꯨ ꯄꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯁꯅꯥ ꯄꯤꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥ ꯑꯗꯨ ꯄꯤꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ "ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ"? ꯆꯥꯎꯕꯅ ꯄꯟꯊꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯕꯦꯟ ꯍꯟꯅꯨꯕꯤꯅ ꯀꯣꯕꯤ ꯄꯣꯔꯛꯄꯒꯤ ꯈꯨꯗꯣꯜ ꯍꯟꯕ ꯑꯣꯏꯅ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤ ꯍꯥꯏ꯫ ꯑꯩꯒꯤꯗꯤ ꯁꯟꯕꯤ 5 ꯑꯁꯤ ꯄꯣꯔꯛꯄꯒꯤ ꯀꯔꯤꯃꯠꯇ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ"? ꯅꯤꯡꯊꯧ ꯑꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ "ꯏꯍꯦ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫
ꯑꯗꯣ ꯑꯩꯅ ꯄꯤꯒꯗꯕ ꯈꯨꯗꯣꯜ ꯑꯁꯤ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯧꯅ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯎꯆꯤ ꯑꯁꯤꯕ 5ꯈꯛ ꯌꯣꯝꯁꯤꯟꯗꯨꯅ ꯈꯥꯎꯗ ꯍꯥꯞꯂꯒ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯥꯎ ꯑꯗꯨꯗ ꯎꯆꯤ ꯑꯁꯤꯕ 5ꯈꯛ ꯌꯥꯎꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯅꯨꯕꯤꯅ ꯊꯥꯕ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯀꯌꯥꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯂꯩꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯗꯨꯅ ꯀꯣꯕꯤ ꯉꯛꯇ ꯊꯥꯗꯨꯅ ꯑꯆꯧꯕ ꯀꯣꯕꯤ ꯐꯥꯔꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯂꯂꯣꯟꯕꯤ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯣꯡꯅ ꯌꯣꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯀꯣꯕꯤ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ "ꯏꯕꯦꯟꯒꯤ ꯀꯣꯕꯤ ꯆꯝꯐꯨꯠꯇꯨ ꯍꯥꯎꯕꯅꯤꯗ"꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯆꯗꯨꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫